ꯅꯣꯡ ꯈꯔ ꯈꯤꯛꯄꯁꯤꯗ ꯂꯩꯁꯤꯡꯁꯦ ꯍꯔꯥꯎꯖꯔꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕꯕꯨꯗꯤ ꯃꯣꯏꯗꯤ ꯅꯣꯡꯒꯤ ꯏꯁꯤꯡꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤꯅꯤꯗꯅ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯠꯇꯦ ꯁꯤꯒꯤ ꯂꯩꯁꯦ ꯄꯪꯍꯧꯗꯗꯤ ꯍꯧꯕꯀꯣ ꯃꯌꯥꯝꯅꯗꯤ ꯄꯥꯝꯅꯗꯕ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯌꯥꯝ ꯐꯖꯩ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯈꯔ ꯆꯥꯎꯕꯗꯨꯗ ꯂꯣꯏ ꯁꯤꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯁꯦ ꯃꯇꯣꯝ ꯍꯧꯖꯔꯛꯄꯅꯦ ꯑꯩꯅ ꯁꯦꯝꯕꯤꯕꯅꯦꯕ ꯑꯗꯨ ꯂꯣꯏ ꯁꯤꯔꯦ ꯁꯤꯡ ꯑꯃꯨꯕꯁꯦ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦ ꯃꯄꯥꯟ ꯁꯥꯠꯄ ꯑꯩꯈꯣꯏ ꯐꯣꯇꯣ ꯅꯝꯕ ꯗꯔꯀꯥꯔ ꯂꯩꯇꯅ ꯁꯤꯒꯤꯁꯤꯗ ꯂꯨꯄꯥ 200ꯅꯦ ꯁꯤꯒꯤꯁꯤꯃꯗꯤ ꯃꯆꯨ ꯃꯆꯨꯅꯦꯕ ꯃꯆꯨ ꯃꯌꯥꯝ ꯑꯃꯅꯦꯕ ꯁꯦ ꯑꯗꯣ ꯏꯐꯠ ꯐꯠꯇꯦ ꯃꯣꯏꯔꯣꯝꯗꯒꯤ ꯂꯩꯕꯁꯦ ꯏꯆꯥꯎ ꯆꯥꯎ ꯌꯥꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯆꯕꯨꯟ ꯆꯕꯨꯟ ꯁꯥꯠꯄꯗꯤ ꯐꯖꯕꯅꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯏꯁꯤꯡ ꯈꯛꯇꯪ ꯍꯤꯡꯍꯧꯔꯦ ꯑꯩꯒꯤ ꯄꯦꯔꯤꯔꯤꯡꯀꯜꯁꯨ ꯍꯥꯏꯀꯣ ꯁꯦ ꯕꯤꯡꯀꯥ ꯔꯣꯁ ꯑꯩꯅꯒ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯕꯣꯇꯅꯤꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯁꯤꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯂꯩꯕꯥꯛꯇ ꯊꯥꯕꯉꯩ ꯂꯣꯏ ꯁꯤꯈ꯭ꯔꯕꯅꯦ ꯃꯔꯨ ꯇꯥꯍꯧꯕꯗꯒꯤ ꯈꯔ ꯁꯦꯝꯕꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯃꯆꯨꯗꯤ ꯂꯣꯏ ꯁꯨꯅꯕ ꯂꯩꯇ꯭ꯔꯦ ꯑꯕꯦꯝꯃ ꯍꯣꯏꯗꯗꯤ ꯌꯥꯝ ꯂꯩꯔꯤ ꯑꯩꯒꯤꯁꯤꯗꯗꯤ ꯃꯆꯨꯁꯦ ꯁꯨꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯃꯆꯨ ꯑꯣꯏꯔꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯁ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯆꯨ ꯃꯆꯨ ꯌꯥꯝ ꯊꯥꯕꯗꯣ ꯁꯤꯗ ꯁꯤꯡ ꯑꯉꯥꯡꯕ ꯁꯤꯡ ꯑꯃꯨꯕ ꯂꯩꯕꯥꯛ ꯂꯩ ꯑꯗ ꯍꯥꯎ ꯑꯗꯒꯤ ꯌꯥꯏꯄꯟ ꯈꯔ ꯊꯥꯕꯅꯦ ꯏꯆꯥꯎ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯏꯐ ꯐꯧ ꯌꯥꯗ꯭ꯔꯦ ꯁꯤꯒꯤꯁꯦ ꯄꯥꯝꯕꯤꯒ ꯃꯌꯥꯝ ꯊꯥꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯊꯥꯖꯤꯟꯕꯁꯦ ꯏꯐ ꯐꯧ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯅꯣꯡ ꯇꯥꯕ ꯏꯁꯤꯡꯁꯤꯡꯁꯤꯁꯨ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯋꯦ ꯁꯤ ꯂꯩ ꯌꯥꯝ ꯄꯥꯜꯂꯦ ꯇꯨ ꯁꯩꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡꯁꯦ 12:30 ꯇꯥꯗꯣꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯏꯃꯥ ꯁꯤ ꯑꯃꯠꯇꯅꯦ ꯑꯃꯒ ꯁꯝꯅꯅ ꯊꯨꯞꯆꯪ ꯈꯣꯠꯆꯪꯕ ꯆꯦꯛꯁꯤꯟꯅ ꯊꯝꯕꯗꯣ ꯌꯥꯗꯦꯕ ꯀꯔꯤꯅꯣꯕ ꯁꯤ ꯐꯤ ꯃꯌꯥꯝꯁꯦ ꯏꯃꯥꯗꯣ ꯀꯥꯡꯒꯟꯅꯦ ꯀꯥꯡꯈꯟ ꯁꯤ ꯈꯜꯂꯤꯅꯦ ꯀꯥꯡꯒꯜꯂꯣ ꯍꯣꯏ ꯃꯣꯇꯦꯁꯣꯔꯤꯅ ꯉꯔꯥꯡ ꯇꯧꯔꯝꯕꯅꯤ ꯎꯝ ꯁꯤ ꯐꯅꯦꯛ ꯌꯦꯠꯂꯒꯅꯦ ꯆꯦꯛꯁꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯣ ꯄꯥꯏꯔꯨꯔꯅꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯏꯗ꯭ꯔꯗꯤ ꯊꯥꯗꯣꯛꯑꯣ ꯄꯥꯏꯔꯨꯅꯨ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯒꯅꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯆꯤꯡꯒꯅꯣꯃꯤ ꯑꯩꯈꯣꯏ ꯏꯟꯊꯝꯒꯗꯣꯏꯕ ꯍꯣꯏ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯉꯁꯥꯏꯗꯩ ꯃꯣꯃꯣ ꯍꯨꯃꯥꯡ ꯑꯃꯨꯛ ꯁꯧꯕꯅ ꯀꯧꯏ ꯂꯣꯏꯔꯦ ꯉꯁꯤꯕꯨ ꯁꯥꯕ꯭ꯔꯁꯦ ꯑꯝꯇ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃ ꯁꯤꯒꯤꯁꯦ ꯇꯥꯞꯁꯜꯂꯣ ꯇꯧꯔꯤꯁꯦ ꯀꯥꯡꯈꯟꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯣꯃꯣ ꯑꯃꯨꯛ ꯀꯧꯏ ꯑꯩ ꯑꯃꯨꯛ ꯀꯧꯏ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯇꯨꯝꯃꯣꯁꯨ ꯌꯥꯗꯦ ꯇꯨꯝꯊꯣꯛꯑꯣ ꯏꯃꯥ ꯃꯣꯃꯣ ꯀꯅꯥ ꯀꯧꯔꯤꯅꯣ ꯏꯃꯥꯅ ꯀꯧꯔꯤꯅꯦ ꯇꯨꯝꯈ꯭ꯔꯦꯕ ꯃꯣꯃꯣꯁꯨ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯨꯝꯃꯅꯨ ꯍꯤꯗꯥꯛꯁꯦ ꯄꯤꯖꯗ꯭ꯔꯕ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯁꯨ ꯇꯟꯗꯅ ꯍꯟꯗꯛꯇꯤ ꯍꯪꯗ꯭ꯔꯦ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯄꯤꯖꯗ꯭ꯔꯕ ꯈꯪꯗꯦꯕ ꯑꯩꯕꯨꯗꯤ ꯇꯨꯝꯃꯔꯣꯏ ꯇꯨꯝ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯃꯣ ꯊꯦꯝꯃꯣ ꯏꯃꯥ ꯋꯥꯏꯌꯦ ꯌꯥꯝꯅ ꯁꯥꯕꯁꯤꯗ ꯀꯗꯥꯏꯗ ꯁꯥꯔꯤꯅꯣ ꯀꯩꯝꯐꯧꯁꯨ ꯊꯥꯗꯦꯅꯦ ꯃꯩ ꯊꯥꯗꯕ ꯅꯠꯇꯦ ꯉꯁꯤꯁꯦ ꯈꯔ ꯏꯪꯕꯁꯤꯗ ꯐꯦꯟ ꯊꯥꯕꯤꯗꯕꯅꯦꯕ ꯐꯦꯟ ꯊꯥꯕꯤꯔꯛꯎꯔꯣ ꯊꯥꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯁꯥꯔꯦꯗꯅ ꯑꯗꯨꯒ ꯇꯨꯝꯊꯔꯗꯤ ꯐꯗꯧꯕ ꯍꯣꯏ ꯃꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯩ ꯁꯥꯔꯒꯅꯦ ꯑꯩꯁꯦ ꯐꯝꯕꯁꯤꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟꯂꯝꯃꯝꯃꯦ ꯁꯥꯔꯤꯔꯥ ꯁꯥꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯔꯣꯟꯁꯦ ꯀꯔꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯦ ꯑꯗꯨꯅ ꯐꯦꯟ ꯊꯥꯔꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯪꯕꯁꯤꯗ ꯑꯃꯨꯛ ꯏꯪꯒꯗ꯭ꯔꯥ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯅꯣꯡꯒ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯁꯥ ꯂꯩꯅꯤ ꯃꯥꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯌꯥꯎꯋꯦꯕ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯗꯤ ꯏꯃꯥ ꯇꯥꯗꯅꯕ ꯈꯜꯂꯤꯅꯦ ꯇꯥꯗꯅꯕ ꯈꯥꯖꯤꯟꯕꯤꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯅ ꯃꯈꯨꯠꯁꯤꯅ ꯊꯦꯡꯉꯛꯄꯁꯤꯗ ꯅꯥꯗꯅꯕ ꯎꯕꯥꯛꯁꯤꯗ ꯊꯝꯕꯤꯔꯦ ꯈꯪꯗꯦꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝ ꯌꯥꯗꯗꯤ ꯐꯗꯧꯕ ꯑꯩꯁꯨ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯦꯕ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯌꯥꯄꯣꯟꯇꯦ ꯇꯨꯝꯅꯤꯡꯗꯦ ꯐꯤꯁꯨ ꯑꯄꯥꯕ ꯑꯝꯇꯅꯤ ꯁꯨꯞꯄꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯝꯕꯜ ꯃꯆꯥ ꯑꯃꯃꯝ ꯁꯨꯞꯄꯕꯅꯤ ꯀꯗꯥꯏꯗꯒꯤ ꯀꯝꯕꯜꯅꯣ ꯐꯤ ꯃꯆꯥꯗꯤ ꯑꯗꯨꯝ ꯐꯔꯕꯅꯤ ꯍꯣꯏ ꯏꯃꯥꯗꯤ ꯁꯨꯞꯄꯤꯁꯦ ꯏꯃꯥꯅ ꯁꯨꯞꯄꯤꯁꯦ ꯐꯤ ꯃꯆꯥꯅꯦꯕ ꯁꯤ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯦꯕ ꯐꯦꯟ ꯊꯥꯔꯛꯎꯔꯣ ꯑꯄꯥꯗꯣ ꯊꯥꯔꯛꯄ ꯌꯥꯏ ꯊꯥꯔꯛꯁꯤꯔꯣ ꯊꯥꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯐꯦꯟ ꯃꯆꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯥꯕꯤꯔꯛꯑꯣ ꯀꯨꯏꯔꯛꯀꯅꯨ ꯉꯥꯛꯇꯪ ꯊꯥꯕꯤꯔꯛꯀꯦꯀꯣ ꯐꯦꯟ ꯊꯥꯔꯦ ꯐꯦꯟ ꯃꯈꯣꯟꯁꯦ ꯁꯤꯒꯤꯁꯤꯃ ꯐꯩꯌꯦꯅ ꯇꯧꯕꯤꯔꯤꯅꯦ ꯇꯧꯕꯤꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯍꯦꯜꯊ ꯏꯁꯨ ꯂꯩꯕꯁꯤꯡꯁꯦ ꯁꯤ 8ꯅꯦ
ꯁꯤ ꯊꯥꯕ ꯐꯩꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯣ ꯇꯨꯝꯗꯅꯕ ꯇꯧꯔꯁꯦ ꯐꯦꯟꯁꯨ ꯉꯥꯏꯍꯥꯛ ꯊꯥꯕꯤꯔꯦꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯑꯩꯈꯣꯏ ꯃꯥ ꯌꯥꯔꯔꯣꯏ ꯉꯁꯤ ꯇꯨꯝꯊꯈ꯭ꯔꯒ ꯐꯦꯟꯁꯦ ꯃꯨꯊꯠꯄꯤꯒꯦ ꯁꯨꯃꯥꯏꯅ ꯊꯥꯔ ꯊꯝꯕꯤꯔꯝꯃꯤ ꯃꯈꯣꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯐꯦꯟ ꯊꯥꯔꯕꯣ ꯊꯥꯔꯦ ꯐꯔꯦ ꯊꯥꯔꯦ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯦ ꯍꯣꯏ 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 ꯁꯥꯕꯅ ꯇꯨꯝꯃꯣꯀꯣ ꯇꯨꯝꯕ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯩ ꯍꯦꯟꯅ ꯇꯨꯝꯅꯤꯡꯉꯤꯅꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯇꯨꯝꯃꯨꯔꯣ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯦꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯩꯗꯤ 10 ꯇꯥꯔꯐꯥꯎ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯣ ꯍꯣꯏ 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 ꯊꯦꯡꯉꯦ ꯁꯨꯡꯇꯨꯝ ꯊꯦꯡꯉꯦ ꯇꯨꯝꯕ ꯌꯥꯗꯦ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯨ ꯌꯥꯗꯕ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯔꯣꯏꯕ ꯄꯣꯊꯥꯅꯕ ꯍꯤꯗꯥꯛꯇꯣ ꯑꯃ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯄꯤꯖꯔꯝꯃꯔꯣꯏꯕ ꯄꯤꯖꯗꯦ ꯀꯅꯥꯅ ꯍꯥꯞꯄꯤ ꯍꯤꯗꯥꯛꯅꯣ ꯅꯆꯥꯅꯨꯄꯥꯅ ꯁꯦꯝꯕꯅꯦ ꯉꯁꯥꯏ ꯉꯁꯥꯏ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯇꯧꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯃꯣꯃꯣꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯨ ꯃꯥ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯁꯨꯝ ꯅꯝꯃꯤꯅꯦ ꯉꯁꯥꯏꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝ ꯀꯧꯔꯛꯏꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯥ ꯂꯥꯎꯅꯔꯤꯅꯤ ꯏꯕꯥꯅꯤ ꯃꯣꯃꯣꯅꯅꯦ ꯑꯥ ꯉꯔꯥꯡꯗꯒꯤ ꯌꯥꯝꯅ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤ ꯃꯥ ꯑꯁꯤꯗ ꯇꯥꯁꯟ ꯊꯝꯃꯦꯕ ꯑꯁꯤꯗꯗꯤ ꯑꯃꯐꯥꯎꯁꯨ ꯂꯩꯔꯝꯗꯔꯦ ꯊꯝꯖꯟꯈ꯭ꯔꯦ ꯎꯄꯨꯗ ꯂꯣꯏꯅꯃꯛ ꯑꯣ ꯑꯗꯨꯗꯤ ꯁꯤꯗꯤ ꯏꯟꯕꯁꯨ ꯌꯥꯔꯔꯣꯏ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ 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 ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯇꯦ ꯐꯦꯟ ꯊꯥꯔꯤꯁꯤꯕꯣ ꯂꯥꯛꯑꯝꯃꯅꯤ ꯐꯦꯟ ꯊꯥꯔꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯅꯦ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯇꯨꯝꯍꯧꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯎꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯀꯣ ꯃꯝꯕꯅꯤꯅ ꯀꯔꯤ ꯃꯩ ꯊꯥꯜꯂꯁꯨ ꯀꯔꯤ ꯎꯗ꯭ꯔꯦꯕ ꯀꯩꯁꯨ ꯅꯠꯇꯦ ꯐ꯭ꯂꯥꯛꯁ ꯊꯥꯜꯂꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯛꯁꯦ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯅꯨꯡꯗꯥꯡ ꯃꯩ ꯊꯥꯟꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯒꯤ ꯐꯦꯟꯁꯤꯁꯨ ꯃꯈꯣꯟꯕꯨꯗꯤ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯏꯃꯥꯁꯦ ꯁꯨꯝ ꯉꯥꯡ ꯂꯩꯔꯦ ꯉꯥꯡꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯇꯧꯕꯅꯤꯀꯣ ꯉꯥꯡꯕꯁꯦ ꯉꯔꯥꯡꯗꯤ ꯃꯣꯃꯣꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯇꯛꯈꯠꯇꯅ ꯄꯨꯊꯣꯛꯑꯒ ꯐꯨꯠ ꯂꯥꯛ ꯇꯧꯒꯦꯕ ꯏꯃꯥꯅ ꯉꯥꯡꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯦ ꯏꯃꯥ ꯊꯦꯡꯉꯦ ꯇꯨꯝꯗꯅꯕ ꯇꯧꯔꯣ ꯀꯔꯥꯏ ꯇꯨꯝꯕ ꯌꯥꯔꯣꯏꯅꯦꯒꯦ ꯃꯤꯠꯀ ꯎꯏꯁꯟꯕ ꯌꯥꯗꯦ ꯉꯔꯥꯡꯗꯒꯤ ꯕꯣꯇꯦꯅ ꯑꯇꯣꯏꯕ ꯒꯔꯪ ꯌꯥꯝ ꯇꯧꯒꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯟꯖꯤꯟꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯤ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯌꯥꯗꯤ ꯌꯥꯅꯤ ꯑꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯕꯨꯗꯤ ꯃꯃꯟ ꯑꯃꯃꯝ ꯇꯗꯤ ꯐꯩꯕ ꯄꯨꯂꯞ ꯄꯨꯂꯞ ꯂꯣꯏ ꯂꯩꯌꯦꯕ ꯐꯦꯟ ꯊꯥꯕꯁꯦ ꯀꯩꯗꯧꯕꯩ ꯊꯥꯔꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯣꯇꯦꯅ ꯅꯨꯡꯗꯥꯡꯁꯦ ꯌꯥꯝꯅ ꯊꯥꯕꯅꯦ ꯐꯦꯟꯕꯇ ꯀꯥꯏ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯂꯩꯕꯨꯗꯤ ꯆꯨꯝꯅ ꯊꯥꯔꯗꯤ ꯑꯃꯁꯨ ꯂꯣꯏ ꯐꯗꯧꯕ ꯃꯣꯇꯦꯅꯗꯤ ꯄꯨꯂꯞ ꯊꯥꯈꯤꯕꯅꯦꯕ ꯃꯣꯏ ꯑꯁ꯭ꯋꯥꯏꯗ ꯍꯨꯃꯥꯡ ꯁꯧꯕꯅ ꯑꯇꯣꯏꯕ ꯉꯁꯤꯗꯤ ꯆꯥꯛꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯗꯤꯁꯨ ꯉꯔꯥꯡꯗꯤ ꯐꯣꯟ ꯇꯧꯗꯅ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯐꯣꯟ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯇꯣ ꯐꯦꯟ ꯊꯥꯒꯠꯂꯒ ꯄꯣꯠ ꯁꯤꯖꯤꯟꯅꯕꯕꯨ ꯐꯠꯇ ꯐꯖꯩ ꯒ꯭ꯌꯥꯟ ꯇꯥ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯀꯣꯀꯥ ꯄꯨꯂꯞ ꯄꯩ ꯄꯪꯊꯥꯗ ꯐꯦꯟꯁꯦ ꯐꯦꯟ ꯎꯪꯅꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛꯅꯤ ꯗꯅꯦꯔ ꯀꯅꯥꯗꯣ ꯇꯧꯔꯤ ꯑꯣ ꯃꯣꯇꯦ ꯐꯣꯟꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯅꯪ ꯊꯕꯛꯇꯤ ꯑꯃꯐꯥꯎ ꯂꯩꯇꯗꯅ ꯇꯨꯝꯃꯣꯌꯦ ꯑꯩ ꯇꯨꯝꯕ ꯀꯟꯅ ꯇꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯊꯕꯛ ꯅꯠꯇꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯗ ꯐꯤ ꯃꯌꯥꯝ ꯊꯝꯃꯤꯁꯦ ꯀꯥꯊꯨꯛ ꯀꯥꯔꯟ ꯇꯧꯔꯒ ꯊꯨꯞꯄ ꯅꯣꯏ ꯄꯪꯊꯝꯗ ꯊꯝꯃꯦꯕ ꯉꯔꯥꯡꯅ ꯀꯩꯅꯣ ꯃꯣꯇꯦꯅꯔ ꯅꯪꯅꯔ ꯈꯪꯗꯦ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯄꯩꯐꯝ ꯂꯥꯛꯐꯝ ꯇꯧꯐꯝ ꯈꯪꯗꯦꯕ ꯃꯣꯠꯇꯅ ꯄꯨꯡꯆꯥꯏꯗ ꯆꯈꯥꯏꯌꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯁꯟꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯇꯨꯝꯕ ꯂꯥꯛꯑꯦ ꯑꯩ ꯇꯨꯝꯒꯦ ꯑꯗꯨ ꯄꯣꯠ ꯂꯣꯏꯁꯟꯕꯒ ꯈꯪꯗꯦꯕ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯗ ꯏꯃꯨꯡꯁꯦ ꯒ꯭ꯌꯥꯟ ꯃꯝꯃꯤ
ꯑꯃꯇꯁꯨ ꯊꯝꯕ ꯌꯥꯏ ꯄꯣꯠꯇꯨ ꯉꯁꯥꯏ ꯑꯅꯤ ꯂꯩꯍꯧꯋꯦꯕ ꯁꯤꯗꯒꯤ ꯑꯃ ꯑꯁꯣꯝꯗꯒꯤ ꯑꯃ ꯑꯅꯤ ꯂꯩꯍꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯝꯃꯔꯣꯏ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯁꯧꯃꯟꯗꯅ ꯄꯥꯈꯠꯂꯦꯕ ꯍꯧꯖꯤꯛ ꯇꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯥꯟꯅ ꯀꯤꯁꯦ ꯁꯥꯕ ꯍꯥꯏꯕꯨ ꯂꯣꯏꯔꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏ ꯑꯩꯈꯣꯏ ꯗꯅꯦꯔ ꯀꯅꯥꯅꯣꯃ ꯊꯨꯞꯇꯗꯅ ꯈꯣꯠꯇꯗꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯝꯕꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯊꯥꯛ ꯊꯥꯛꯆꯤꯜꯂꯕꯅꯤꯅ ꯍꯥꯏꯕ ꯀꯥꯏꯗꯩꯅ ꯍꯩꯅꯗꯦ ꯌꯥꯝ ꯃꯣꯠꯂꯤ ꯑꯉꯥꯡ ꯂꯥꯛꯍꯜꯂ ꯈꯪꯗꯦ ꯏꯁꯥꯁꯦ ꯍꯨꯃꯥꯡꯅ ꯄꯣꯛ ꯆꯥꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯣꯕꯔꯆꯦ ꯆꯥꯕꯕꯨ ꯇꯥꯅꯤꯡꯗꯕꯅ ꯈꯥꯔꯦ ꯑꯣꯊꯣꯛꯄꯁꯨ ꯉꯝꯗꯦ ꯌꯥꯝ ꯍꯥꯎꯇꯕ ꯆꯥꯗꯕ ꯈꯨꯠꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤꯁꯨ ꯑꯃꯨꯛ ꯁꯥꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝ ꯉꯝꯃꯔꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯪꯗꯦꯅ ꯃꯣꯠꯄꯗꯣ ꯅꯥꯏꯗꯗꯤ ꯀꯩꯅꯣ ꯍꯨꯃꯥꯡꯅ ꯌꯥꯝ ꯁꯧꯏ ꯇꯨꯝꯃꯔꯣꯏꯗ ꯇꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯉꯁꯥꯏꯗ ꯁꯤꯠ ꯂꯩꯍꯧꯕꯅꯤ ꯄꯨꯡꯆꯥꯏ ꯂꯩꯔꯗꯤ ꯇꯜꯂꯦꯕ ꯇꯨꯝꯕꯗꯣ ꯗꯅꯦꯁꯤꯗ ꯀꯩꯅꯣꯒ ꯌꯥꯝ ꯇꯧꯕꯅꯤ ꯆꯦꯡꯗꯣ ꯁꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯊꯥꯗꯣꯛꯑꯕꯅꯦꯕ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯔꯛꯏ ꯈꯪꯗꯦ ꯁꯥꯕꯅ ꯁꯤꯔꯦ ꯇꯨꯏꯁꯟ ꯇꯣꯛꯑꯔꯅꯤ ꯌꯥꯝ ꯃꯣꯠꯅ ꯊꯝꯕꯅꯦ ꯑꯩ ꯒ꯭ꯌꯥꯟꯕꯨ ꯇꯥꯗꯦ ꯍꯨꯃꯥꯡ ꯊꯣꯛꯑꯦ ꯌꯥꯅ ꯃꯔꯣꯟ ꯑꯃ ꯇꯦꯛꯄꯅꯦ ꯌꯥꯁꯦ ꯌꯥꯝ ꯅꯥꯔꯦꯅꯦ ꯑꯩꯅ ꯇꯧꯖꯔꯝꯃꯦ ꯅꯍꯥꯟꯗꯅꯦꯅ ꯌꯥꯝꯈꯔꯦ ꯀꯩꯅꯣꯗ ꯇꯧꯈꯤꯕꯗꯣ ꯏꯁꯤꯡ ꯍꯩꯐꯝꯗꯒꯤ ꯇꯧꯈꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯁꯝꯅꯔꯒ ꯊꯥꯗꯣꯛ ꯊꯥꯖꯤꯟꯕ ꯌꯥꯝ ꯃꯥꯅ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯤꯒꯤ ꯇꯧꯔꯤ ꯈꯨꯇꯧꯁꯤ ꯃꯣꯠꯂꯤꯗꯣ ꯑꯁ ꯁꯥꯏ ꯈꯥꯡꯉꯝꯗꯦ ꯇꯨꯝꯕꯁꯨ ꯇꯨꯝꯃꯔꯣꯏ ꯁꯨꯝ ꯇꯨꯝꯇꯅ ꯁꯨꯝ ꯂꯩꯔꯒꯦ ꯈꯥꯡꯉꯝꯗꯦ ꯇꯨꯝꯃꯦ ꯁꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛꯄꯨ ꯑꯝꯇ ꯇꯧꯗꯦ ꯐꯨꯠꯁꯨ ꯉꯥꯛꯇ ꯑꯩꯈꯣꯏ ꯆꯗꯩꯁꯤ ꯌꯥꯝꯅ ꯇꯤꯡꯊꯣꯛ ꯂꯥꯊꯣꯛ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯐꯤ ꯐꯠꯇꯕ ꯍꯥꯏꯗꯤ ꯑꯃꯟꯕ ꯅꯠꯇꯕ ꯑꯐꯕ ꯆꯥꯛꯈꯨꯝꯗꯁꯨ ꯌꯥꯝ ꯇꯧꯔꯝꯃꯤ ꯃꯣꯏ ꯃꯌꯥꯝ ꯐꯖꯅ ꯃꯄꯥ ꯆꯥ ꯊꯝꯒꯦ ꯍꯥꯏꯗꯤ ꯁꯤꯕꯨ ꯀꯅꯥ ꯒ꯭ꯌꯥꯟ ꯃꯃꯤꯃꯩ ꯄꯨꯁꯛꯀꯗꯧ ꯃꯥꯜꯂꯦ ꯐꯤ ꯁꯥꯐꯝ ꯈꯪꯉꯅꯤ ꯋꯥꯡꯅ ꯁꯧꯕꯅꯦ ꯒ꯭ꯌꯥꯟꯕꯨ ꯃꯃꯤꯠ ꯇꯧ ꯁꯥꯏꯗꯣ ꯑꯩꯈꯣꯏ ꯗꯗꯦꯅ ꯆꯥꯛꯈꯨꯝꯗ ꯌꯥꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯒ ꯇꯧꯒꯦꯕ ꯁꯣꯝꯗꯗꯤ ꯐꯗꯥꯛ ꯁꯥꯔꯦ ꯗꯅꯦꯔ ꯃꯣꯇꯦꯔ ꯀꯧꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯌꯥꯅ ꯃꯔꯣꯟ ꯆꯤꯛꯄꯅꯦ ꯆꯥꯕꯗ ꯐꯔꯛ ꯇꯥꯕ ꯑꯩꯅ ꯆꯥꯔꯨꯔꯦ ꯆꯤꯛꯏꯕ ꯌꯥꯗꯦ ꯐꯖꯅ ꯁꯤꯖꯤꯟꯅꯖꯕ ꯀꯥꯔꯤ ꯑꯩꯈꯣꯏ ꯃꯣꯃꯣ ꯇꯨꯝꯈ꯭ꯔꯖꯥꯠꯂ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯕꯅꯤ ꯃꯣꯏ ꯑꯃ ꯄꯥꯏꯍꯜꯂꯗꯤ ꯐꯖꯅ ꯑꯩ ꯉꯝꯃꯔꯣꯏ ꯗꯤꯆꯥꯟ ꯇꯧꯗ꯭ꯔꯦꯕ ꯑꯃꯐꯥꯎ ꯐꯩꯔꯦꯟ ꯇꯨꯔꯦꯟ ꯂꯣꯏ ꯊꯥꯗꯔ ꯊꯝꯃꯦ ꯂꯩꯖꯔꯁꯨ ꯍꯌꯦꯡ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯕꯁꯨ ꯈꯪꯗꯦ ꯏꯪꯕꯁꯨ ꯈꯪꯗꯦ ꯀꯔꯤ ꯈꯨꯇꯧꯅꯣ ꯈꯪꯗꯦ ꯑꯩꯁꯤ ꯌꯥ ꯇꯦꯛꯄꯁꯦ ꯇꯣꯉꯥꯟꯅ ꯊꯝꯃꯗꯤ ꯐꯖꯅ ꯌꯥ ꯇꯦꯛꯄ ꯍꯥꯏꯅ ꯌꯥꯄꯪꯗꯅꯤ ꯇꯜꯂꯤꯗ ꯌꯥꯝ ꯃꯣꯠꯂꯤꯗ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯪꯊꯥꯡꯗ ꯁꯥꯖꯜꯂꯦ ꯄꯪꯄꯨꯗ ꯄꯨꯁꯜꯂꯦ ꯂꯣꯏ ꯉꯝꯃꯔꯣꯏ ꯃꯣꯠꯄꯅ ꯐꯖ ꯐꯝꯃꯅꯤ ꯀꯔꯤ ꯍꯨꯃꯥꯡꯅꯣꯅꯦ ꯉꯁꯤꯒꯤꯁꯤꯕꯣ ꯃꯣꯏ ꯈꯨꯊꯝ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯀꯌꯥꯅꯤ ꯇꯨꯝꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯒ ꯐꯝꯃꯒ ꯋꯥꯔꯤꯒ ꯁꯥꯔꯒꯅꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯃꯃꯤꯠ ꯁꯤꯡꯈꯤꯅꯤꯕ ꯑꯗꯣ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯔꯒ ꯂꯩꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯇꯣꯝꯗ ꯍꯣꯟꯗꯣꯛꯑꯝꯃꯒ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯔ ꯐꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯨꯡ 1 ꯇꯥꯁꯜꯂꯛꯑꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯦꯞꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯐꯦꯟꯁꯦ ꯊꯥꯕꯤꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯐꯦꯟꯁꯦ ꯉꯥꯏꯍꯥꯛ ꯃꯨꯊꯠꯄꯤꯒꯦꯅ ꯃꯨꯊꯠꯄꯤꯔꯦ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯨꯔꯦꯕ ꯑꯗꯨꯒ ꯄꯨꯡ 5
ꯍꯦꯜꯂꯛꯑꯦ ꯑꯗꯣ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯣꯏꯅꯦ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯌꯦ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯅ ꯏꯃꯥꯏ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦꯕ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯗ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯦ ꯇꯨꯝꯕ ꯌꯥꯗꯕꯁꯤꯅꯤ ꯍꯤꯗꯥꯛ ꯄꯤꯖꯔꯒꯅ ꯑꯃꯨꯛ ꯑꯗꯨꯝ ꯄꯪꯇꯨꯝꯗ ꯇꯨꯝꯃ ꯂꯩꯈꯤꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯀꯩꯅꯣꯗꯤ ꯑꯗꯨꯅ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯑꯕꯦꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯗꯤ ꯑꯩꯗꯤ ꯀꯔꯤꯗꯤ ꯁꯥꯇꯤꯅꯦꯒ ꯎꯄꯥꯏ ꯂꯩ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯝꯗꯅ ꯍꯨꯃꯥꯡ ꯈꯔ ꯆꯨꯝꯕ ꯁꯧꯕꯅ ꯃꯇꯦꯛ ꯆꯥꯕ ꯃꯇꯦꯛ ꯍꯨꯃꯥꯡ ꯍꯥꯏꯅ ꯁꯧꯔꯅꯤ ꯑꯗꯨꯝ ꯂꯤꯔꯤꯁꯤꯅꯤ ꯑꯗꯣ ꯌꯥꯝ ꯏꯁꯣꯔꯅ ꯀꯔꯤ ꯁꯥꯡꯉꯤꯗ ꯇꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯤ ꯇꯧꯔꯛꯄꯅꯅꯣꯁꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯦꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯦ ꯐꯅꯗꯤ ꯌꯥꯝ ꯐꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯁꯦꯕꯥ ꯇꯧꯖꯔꯛꯄꯅꯤ